Arambai Tengogi Fighting Commander Asem Kanan ngarang numidang Imphal West District ke mafam amadagi Security Force na PHAKHIBA mari leinana hojik lamdam asida oirakliba phibam asigi matangda ruling amadi opposition gi MLA kun mangana ngasi Governor AJAY BHALLA Unaduna Asem Kanan YAONA MAHAKKA LOINANA PHAKHIBA sing condition Amatta Yaodana Thadoraknaba Takshinkhre Arambai Tengogi Fighting Commander Asem Kanan PHAKHIBA mari leinana hojik lamdam asida oiriba phibam asigi matangda MLA sing ngasi ayuk pung 13:30 rom taba aduwaida Rajbabanda laknakhi MLA sing aduna Asem Kanan PHAKHIBA mari leinana Governor ga pung ama hena wari sanakhi tungda ruling gi MLA sing adu numit yungba matung minute 59 rom chatpa aduwaida Rajbabandagi thorakhi Governor unaruraba matung paumi singa unaba amada lamlai ACG MLA KH Ibomchana hai ngarang Asem Kanan yauna miyoi manga PHAKHIBA adu condition Amatta Yaodana Thadoraknaba haibagi demanda ngasi Governor ga unabani MLA singi maikaidagi taliba wafam adu taraba matungda Governor na lengak asina Arambai Tengogi mayokte leite Arambai Tengolna lengak asida piriba cooperation handaki ichau aduda Arambai Tengolna miyamgi damak hotnakibasing thagatli Asem Kanan phariba asi CBI gi case amaga mari leinana CBI na phabani MAHAKKA LOINANA phariba miyoi mari adude MAHAKKA chatminarambagi phabani haina Governor da phongdorakhi maduda aikhoigi maikaidagi makhoi sing adu kari maram amade karamba case ta chenabadagi CBI na makhoi sing adu phabano haina hangbada Governor na hojik phawbagi chapchana khangba ngamdri haina thamlakhi maduda aikhoina case aduge chapchaba mari makhong CBI na press clarification ama thoktuna miyamda khangangadabani haina akanba wafam thamlamki mahakna makhatana hai hojik lamdam asida oiriba phibam asi aruba amane phibam asida miyamna asengba amadi achumba asi munna thidoktuna thabak paikhatpana achumba khongthang oigani haina mahakna makhatakhi Government sina AT gi against the leite moina government sida pirakpa corporation including handaki sing isauda kaide etine lawkiba mayamdo loinamak appreciate tawi kanan phabase Manipur government phaba nate koigi CBI na moigi case amagi phabani aduga moi marido aduna maga chaminarambadagi phabani kari maramgi CBI na phabano karamba case no hangbada madugidu moisu as of now hujik phawgi di khangde hai ado koina madu yam thuna public ta CBI gi maigi degi press clarification ma thoaga singto u haibisi mokoi thame adagi moi mari phabaduna state police na phabani haiba CBI case ka chena de moi state police na maga chaminarambu da phabani ada moi si kari kari de involve tawi di state mayam du clarification thuna tawraga moina thoidongna kanba case nu involve tawdraga di moi bidi adum release tor ko sai haire aduna both CBI gi clarification aduga state ki policing gi clarification masine ko kan taksin jarmis Manipur gi oiriba phibam se yamna complicated oiba aduna maram oidana akoina karigumba ma tholok kasida yari gaidi aseng mana karam mano aran mana karam mano du thidu oga maduda tek toroga di hena bhagadra ina khali haiba apilsim tawsaki Governor ga unaruraba matung paumi singa unaba amada Congress ki MLA TH Lokeshwar amadi Okram Surjakumar na hai hojik lamdam asigi oiriba phibam asida phaba punbagi thabak chatharakliba asi yamna laibak thibani masi tawroidaba thabak amani phakiba miyoi sing athubada thadoraknaba Governor da takshilamki haina phongdokhi Karena lauk anan ini phabai na gauti phane da khabar tha tore adu ki sidi haibam toktra chineba ko adar mana uji adu di moida adu more karena lauk thok pusi hai mana ko adar adu makti di khona kanoi thambiro ma kana mayam request weba ko adu marum ai hangmani marum do kai dong kari ground ma phari no haraka ne haidore mayam se ai hange ba kai do phari no ya hang ma tam na haidorok pane men cause di man si 80 na phari ro 18 phaba badi hol punmakto ha adu tadi 80 da khulai pai du khulai pai liba matam leiba ngang ba matam da madur cheni gam pai man ka du kai do lei bisine
ꯑꯃ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯐꯥꯖꯟꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗ꯭ꯔꯦ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯣꯟꯅ ꯀꯩꯅꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯍꯌꯦꯡ ꯅꯣꯏꯅ ꯐꯖꯅ ꯄꯕ꯭ꯂꯤꯛꯇ ꯁꯤꯅꯤ ꯍꯥꯏꯔꯒ ꯐꯖꯅ ꯃꯥꯒꯤ ꯐꯥꯔꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯀꯥꯟꯗꯨꯗ ꯇꯧꯕꯤꯌꯨꯅ ꯐꯥꯔꯁ ꯄ꯭ꯔꯦꯁꯔꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯤꯖꯔꯝꯃꯤ ꯑꯗ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯈꯥꯡꯕꯣꯛꯇꯩꯁꯨ ꯌꯥꯎꯏ ꯑꯉꯥꯡ ꯑꯃ ꯑꯗꯣ ꯃꯣꯏ ꯃꯔꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏ ꯃꯉꯥꯁꯤ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯣ ꯃꯣꯏ ꯃꯔꯤ ꯑꯃꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯂꯩꯃꯤꯟꯅꯔꯝꯕꯒꯤꯅ ꯃꯣꯏꯅ ꯄꯨꯂꯤꯁꯀꯤ ꯍꯥꯏꯐꯦꯠ ꯔꯤꯄꯣꯔꯠ ꯂꯧꯔꯒ ꯀꯔꯤꯝꯇ ꯀꯩꯅꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯊꯥꯗꯣꯛꯑꯅꯦꯅ ꯍꯥꯏꯍꯧꯋꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯇꯧꯔꯒ ꯄꯨꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯁ ꯃꯌꯥꯝ ꯇꯧꯔꯒ ꯃꯤꯇꯤꯡ ꯀꯟꯅ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯁꯤꯖꯟ ꯂꯧꯅꯤ ꯍꯥꯏ ꯌꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯝꯃꯦꯅ ꯑꯩ ꯃꯗꯨꯝꯇꯪ ꯊꯝꯖꯒꯦ ꯃꯁꯤ ꯑꯦꯗꯤꯁꯟ